ngasi akhoi shooting ase numidang asuki mati pung 13 tare hujik pung 13 tare pung 13 tare ka sina khoina sida akiba leitana akhoi team masina shooting ge akhoi actor myam sina khoina masi laaga kaya batai wara masi ching sida ka khalaga 13 hujik laifam de khoi nami se direct laifam ni laifam masida aduga ji khusum la ka thau tu phyo tu ding biom to sini to aduki mati yam kina akhoi je sida ishor thajaraga lei myam da khoi episode 2 ase ngasini lore myam da ka thuk sare aduga aidi wanga jam hasade acting di khara dum tawsarake hausikti tamna sum ai sum tokpa hodangai di mathangi episode 3 da ai sujoi soidana like lam share oirani sigi shooting je kamai tawbige sigi shooting je nahan kai namiba koi ahum lak sujare si ahum lak suji ai matik muaji ha si dad